Sugi Kemsing Hongdokhanba Haibasi Henna Ungkhatnaba Sinbani Haina Sahilka na Haikhre Tampaki mafam singa nakna lairiba suspension of operation suda lairiba kuki jo militant singi Kemsing atopa mafamda Hongdokadabani Haina Ministry of Home Affairs na khanghalakliba ase Sadar Hill Chief Association Sahilka na akanba moongda yaningda phongdokre Sahilka na thadorakpa cherol amagi matung ina suda lairiba kuki jo group singi designated Kemsing ase kuki singi mapamapu na piramba lamda lejabani loinana hairiba Kemsing ase Hongdokhanba Haiba ase Ungkhatnaba amadi thajanadaba asi Henna Ungkhatnaba Sinba oina thokani amadi Kemsing asi maru oina Kangpopi district ta hongdokpa natraga thugaiba thoklabadi kuki miyamge territorial right identity amadi dignity da singnabani haina lawgani hairi India lengang na chatharakliba thawong asi michang mikhai naiba matawni thawong asi maitai singbu pelhanaba sinba thawong ni haina su makha taki